lafamda taibong pummana kalaknariba asingba nungsiba kalakna sonahausano aina nangbu kihenbada pamuna solausano aina nangbu nungsibada nang aigisu semlasi puwari ama tamna firipana laknaba malafna wangangakpaduda amuk swairi handokpada intensan yauraga handokadi misidoine laada yaraga yanungda muksinkiba yai haibani kaisu tawrui ai chelaga la heuge mi karemna bayam haibra haibubuko phirepa tumi laiki tamna su chumna amu phamkhre phirepa masu tamna bu phasana situda ngatha laga khara fabro ekhoi ni se hospital chalugumse thoi oina nga kawuna farani morok thare na morok kangkong sardi chakhau gi phibam di hina sokpataba hairaga firepana thoida call tokre kamai torakpano haibane chingbodo haikre chana bi daklang thakra supurakpada nungai na bahaina firepa maso tamna da masa khra nungai rakpa ngairaga handuna mung thaujalakle thongal da khambamaga prabab thuna kumtharaktuna tamna gi thongdo mu hanglaga samoi ngakpai tawduna changminari aduga famungdu da hifalaga mana yena kharom da thori ising batil amada tangkhai mu pukhri dagi soklaga imungda pusilai maninglagi phadi sapon khuding ko yinguraga thiraga pusilai khuding du da batil dagi ising da khara heiraga amu phamung de hipliba tamna da hai nakhong yan thara famo ngaktang khak thoila ani nakhong na khotse kitang sam thokse ingkol da leirubagi lekhom su khara tairi firose so aduga masin doknaba tamna hagolakle khuding du da firipana makhong du thammalnaga magi shirt gi khudang do searching khatkhraga tamna gi amot pa makhong do chamloi torakpadu da tamna makhong du sat thangdoki ifing fingna kaino toidubo ai gi khongsok pa phati tohidi tamna firipa khong do makhutna ta pairaga khuding du da hapchilei tamna se khang khangna makhut ani na mompak tu da ngai firipana haksang ngamdradi mateng pangnaba tabani nasa ngamdriduga tawhidena sumna tomda thadokpuduna hina tahoiroi ningthau fomai leimagi makhong sokhiba yauribani adu waini ningthaudi nattedana nangi chamchambana puroiba amakhakne thawai haksang amatani haina sinariba matai manaw amagi maridabu manadaba makhaidok paunadeda isa amatani chamani nang laigi khong soaga khurum bangamaga aina nangidama nangina khongda sutoba kegi ngamoi tamna tumina laikre firepa tamna gi makhong do tapna chambiri asuk aphing aphai oina thabak to bonu pase leina gum thotpi magi nupi mafam dadi maso thotna bohna je tamna gi masa thengbada kaya kan sotlude itap tapna imon mona sokje makhong hambi baloi raba tungda makhutta su thadok laga fadi do sikna sumdok laga taithok pirammi firepa mohogot khre fiyandu dai fanek amma ikoi da tap pairaga phi macha amaga aduga frit amaga yingbiraga tamna da pirei siong do mo hai sing sina khada hidogi khara nan bane firepa yinga tho ko amuk nan thuni isang khara thang bane ba nong naga pit pit churambaga hoi mazai be ma nanai cheksin jage sanaya thangkubak thap chinjere mazai be madawna mit mai da thakte hairam laga khuding makhut ani changna paikhatlaga amu prabrup yana khada thokre tamna su imot mot pa phirol do hongdui tanja du da howa makhol amaga grong hairak padu da prabrup ka de ki thori maninglom da sen thoraki yana kha yorok padadi phire pu prang upaga sallaga tarammi madu hubada sokpraga hangdre mapuk pairaga noktuna laikre kaino thori du de iroi gairaga de pukhri de iroi yadro kangphal du de iroi radi na yado tekani ko firepa ikai gumlakom thun hagolei uful oi kai oi lekhom oina khra tairibodo mapido prang makhutna kantoi makhutta su hamuraga amu changlei thongjal du da lepaga sita no iba tamna gi mamang da lepsile yare naya do khra higatlade uhogdabane thuman khibadu da khra no adi yare masangam de hai khunok di settatle chongo manungda tamna su nok na ka manung lomda amu mana mang thaduna changlei Firepana tungda inare phamungda ka khalale adu fawa thamnoktuna laikre firepa nga mana ngasai pusilakpa mayam daso hana gi thampham singduda thamluraga changakpada
Tamna de amuk sumha burega nokpa hori. Phirepa masu khoya waiduda tamna rom no ansilaga nokmi tamna na nokpa da wingse. Lukham duda amuk sunale. Ngasina ahanmani asumnaga penaga tamna na nokpa mana uzabaso. Mana su thazade asumna nongmata noklamgani haibade. Awaba potlum amana kokthakta nantharaga laklubada nokpa sanglamgadra. Aduna noklamgani haiba phirepa mana thazadabani. Naya khiyatpada khara yengo. Amu ay khudangda handoksingi harakani. Tamna nokpa chaplepaga phirepada yengi. Nangi furito ama hongo. Khara motla male. Yum yobada pabong na labokta iroiga waina robra hangani. Pabong namong nupigi hainokta khongbada yung silare haibini. Hongaroida yarani. Tamna ngasay mana su khara purito da osinkibaduda phirepada khara masai na nanzabaga. Hangoi chawali duga ama hong mana fanida. Kamay na hanggoy doriba. Tamna moli nungsina thazadana na suhangle ahong bakhonjal amada. Kaino, ay na nga si uri mayam sibo. Nagsi asuk yang parambra. Ay na faba nati, nang munushi man bagi ay na faba ngambani. Nang munushi landragabo ay baso na tawram gadrani. Ay faba sukang ngamamoyda. Kang di dumadi. Kay kang driba, kang uyadro. Nang di hipasawa yang kan mene. Kamain kaliba. Phiripalak ni. Moro kang ngorum hidudi. Tamna krasi kaigong. Yari taning de. Kamin so alusiyawe nang nagay kang dana. Tamna. Phiripa. Thoy na kaurakpaduda anido chaplipi wangang narambasingdo. Phiripa na kumi. How, imong dalay chango manong lamda. Boris mana thabong mafamdagi halakpado pung ahum tagadawre. Bar amadagi bulldog to 5 mung leiraga Arun pick up tawba beauty spa da lai. Pau phongnaraga lakpani. Yumda su langba nungaitabni na beauty spa da oina pullasi haina thaknabaduga panaba chanaba order tawkhraga anido ka amada phaminnarammi. Security gi ahing lekpham ka ma chadudani staff singtu loina hannakrabani. Yum sangba oina thamba security duma dilay. Adusu maning lomda madi thakpa chaba langba yaude. Kaya pamde aduna yaude hanadagi haunaso. Chana mangaringe pibana Boris ta phone tawsilaknami. Boris itan tanna. Pilawani kari yamu haidori basina. Kainomdi hairani. Yatraningba timing chen pokhaiba yamboina hek tawradana. Haina paikhali pibana. Boris, nangna kaida leiba. Yumda halla doira hangin tawraga nangdi leiramdrena. Angang ni na swai mangadana. Tamo, nasidi Arun mi aiga yam luba thabam tawgin tawre. Kay hangi haino, aruba thabak disinar ano, sangaroy. Pibana, nang na aruba thabak haradi na yu thakto oramni. Pakhang wina duk thakwa pa amadi haying nupi thiraga na kamdaw doriba, ha? Kadai da no leirisibo. Ay sulaki, chana balerake. Boris na. Is iyamaga ngawminda ba nungayroy. Namana ba thira ngawrso. Pibana, nayamaga thakminabadi nungaite. Aina mase senabada hekta tahawi. Aduna khara ngawtharagi noigo aina. Arun na nakandagi. Lao, aikoi thabak mafamdane. Pibana. Hoi. Aduda na mafam sasawi. Nungairani. Ayorangi ngairamo. Piba phone sat kakle. Aduga masu gari thawdorakle. Ngasidi kay ningsingla abano phajana ngawtharagena. Mamana cheraga chay kaina khallabani. Aduna angauba tawba khra leiraga lakle. Gari phajana khamamaga manung change. Anido thakpa horamle. Pibasu git phamjile. Mathaki hal yawrakjinge nuenaga hana tawra leiramine. Adung mathawgalon khangdabado tawnu haidraba aina. Boris na. Nakhagi anganga yu thakminabadi yabra. Arun hik kable. Boris ka pibaga pulap ni Arun da yingi. Arun na. Nupi imta koidabase. Yam chay. Aina thawriba car. Aina taliba sel mayamse. Luishin benaba nupi imta di koiningi aiso. Taliba sel mayamse. As ito amta na loina sizina thokbaso hik talle. Pibana. Chatlo da angang no di tokro. Ay phawo phangdrisini. Phajayna yenguni hekta nupa koirami. Class tagi chithi na bahore. Aduna phangdre. Angang ni kaini khatladana.
moina ngantana khatlaga nupado khangnarabani angang oina khatlaudaba matam charakanda koige khanjaba ikhoidi forsa ta hauredana Borisna phangdaba se am wabra tamo Pibasa thakpa hore khatang su nisa pandringi dagi nomba hore Wai mi mamang su ami kaise adu natini imanaba yong manba athiba mayam sina kamai tawbano nupi phasa phasaba hekta koirami aikoisna wari ani re hek sabada hekta block sai Borisna saksarabo ken sangsai kaina wari khak tawra leiradi kamai phangduba nupina tamo aidi momo pami hairaga tamo di aidi biryani ni hele na pakhum oina pi leiradi kaidi oidoriba momo pami hairadine sathin ludauba coffee thakminabada lupa yankhai tare lupa kumnga ji peda hanjelo na haibang tamo da di blog piraktradi kana da piruduba erona hayeng lei tho zatkradi sel shooting nupi su phangauda tawdo sarukti sel kupsin mana fadro Borisna adoidi fangdredana wagat pado wakalano taningde tali basel mayam se kana alu simbidoino kaina fruti tara pi bom baudi bithaninde pibana hera likmal le nuai ni khalaga yara kadran tawrubani thengnari ba nupi singse apang ngak to in tawrandana Borisna hausikandabo angang class 12 ka ba mana gip lupa lising tara kun gi leira piba ngamakan sida noina chewing gum pau free de sai ona pi de to taning de yu ngau ge am langana Ningkhomba ga unai ningkhomba na puthorak pani surusi Ningkhomba suruna nungai na homo ongda them na bonai themningna nushiduna themba na tamnina kharaga hai tabaga masu topam amata khangjaramde tholiba thodok-sida masu maral yawbanina nupisina saudana bang aktani hotnariba suruna Ningkhomba ngasidi ai sasa bit yam yawde aigina haibada lipi doba kanamta leitabagumna kanasu udre pharasu phatrasu magi nakta leibada ai kanamta kide mana ibu phana nungsidrasu aigi yam tak oiva situation da mana aigi khut adum sammi aduna aina mabulaina thado amada pamui ai sel pamaktre suro move on to work ratamse yare hozik ma chatre khalurano hozik nang na mabu thado papam dena hanjin baya bagi stage ta leibu sunate Ningkhomba gi call lakslei director gi call oirami aduna Ningkhomba so contract amagi oiram gani khanbana paikhale Hello Ningkhomba nang hozik mak lak to bayadre hayeng Delhi da Manipuri gi mahut sillaga chatkadaba model amane makhong tektuna leire adoge mahut nang silan gi tawbani organizer kangbu na nang unagi hairene nang na yatraga na atopa mathi doriba Ningkhomba golden chance ni na manghanba pamurami aduna hoi tamo ai free oi lake haiduna Ningkhomba phone to thamkre adoga suru da hairi suro ai organizer na unagi na hai ngaktang uri pok yaurkige ado nang kamai tawno aiga loinaraga chatkrasira Ningkhomba gi matung suru ina ninglamde Ningkhomba na puningdabaso mana ubangami puningdaba maphamda mana ke amda udaba saduna hoi aisu lake haiduna anam kalaga chatpaso matalei nang chatlurone ai ngaktang famokige maphamse makhata ba nang dringe Ningkhomba yam harauna phare adudi ko Hairam laga Ningkhomba chencha chatkre yamna thuna nang hauri matagumna maphamdo thuna yoning khibagumna suru Ningkhomba gi matawda ma sumsum phire pabu kalak phile nungsila khidraba makhoi ani gi mari da pau suru na waba tanjada phire pana suru bunai tom khakta hallamde suru asumna phamlinge ma nong thangda amu call tawi nong thang supai suru kai leirage nang thabak halandi ai gi nak tang lakira ai triple X cafe da leye nong thangna ai ma ga thabam chathoe o hoi phare dudi hairaga phone to kak thalaga amuk to mina fami mana to su chin khat pa sahораgle mapok ni nushi behelakpana sum khaluraga ma phire pa kaina ramdradi phani da haiduna ningamaktre laibi da mu phone tawi pakna pairakte hanjin na pai ji pau tori laibi last ta pai suruna saurab dinaba marup na minam lambasi ai khang biam wai ai nang budi am thaza khibani
ꯂꯥꯏꯕꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯒꯠꯂꯛꯏ ꯁꯨꯔꯣ ꯅꯁꯥꯅ ꯅꯁꯥ ꯂꯥꯜꯂꯦ ꯍꯥꯏꯕ ꯌꯥꯖꯕ ꯉꯝꯗ꯭ꯔꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯑꯐꯕ ꯑꯣꯏꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯐꯠꯇꯕ ꯋꯥꯈꯜꯗꯨꯅ ꯅꯪꯕꯨ ꯉꯁꯤ ꯋꯥꯍꯟꯕꯅꯤ ꯁꯨꯔꯣ ꯀꯟꯅ ꯂꯥꯎꯔꯛꯏ ꯌꯥꯔꯦ ꯂꯦꯞꯄꯣ ꯅꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯝꯕꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯥꯝꯅꯥꯒ ꯊꯣꯏꯒ ꯄꯨꯟꯕꯁꯤ ꯎꯕꯗ ꯑꯩ ꯀꯜꯂꯛꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯏꯅ ꯇꯥꯝꯅꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯨꯒ ꯇꯥꯝꯅꯥꯅꯁꯨ ꯊꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯆꯥꯅꯕ ꯃꯔꯨꯞꯅ ꯅꯝꯊꯥꯛ ꯐꯅ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯁꯤ ꯇꯧꯒꯅꯨ ꯅꯆꯤꯜꯗꯨꯅ ꯅꯣꯡꯃꯇ ꯍꯥꯏꯈꯤꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯅꯪ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪ ꯏꯟꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯐꯤꯔꯦꯞꯄꯅ ꯑꯩꯈꯣꯏꯅꯤꯒꯤ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯗ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ꯭ꯔꯥ ꯅꯪ ꯑꯉꯥꯡ ꯌꯥꯎꯕ ꯄꯥꯝꯗꯕꯒꯤ ꯂꯣꯟꯅ ꯌꯥꯎꯍꯟꯗꯕꯅꯤ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄꯅ ꯑꯩꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯁꯨ ꯑꯃꯠꯇ ꯊꯝꯂꯝꯗꯦ ꯅꯪꯅ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯈꯜꯂꯝꯂꯒꯗꯤ ꯅꯪ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯩꯒꯤ ꯂꯣꯠꯂꯤ ꯐꯤꯔꯦꯞꯄꯅ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯗ ꯑꯩꯅ ꯈꯪꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯐꯤꯔꯦꯞꯄꯅ ꯁꯤ ꯇꯧꯁꯤꯅ ꯍꯥꯏꯕꯗꯨ ꯋꯥꯗꯨꯗ ꯂꯣꯟꯅ ꯃꯦꯜꯂꯛꯄ ꯋꯥꯗ ꯑꯩꯅ ꯌꯥꯈꯤꯕꯅꯤ ꯁꯨꯔꯣ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯐꯣꯟꯗꯨ ꯄꯠ ꯀꯛꯇꯨꯅ ꯇꯦꯕꯜ ꯃꯊꯛꯇ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯀꯞꯄꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯋꯥꯔꯛꯂꯀꯥꯟꯗ ꯄꯤꯔꯥꯡ ꯇꯩꯊꯣꯛꯄꯤꯒꯦ ꯍꯥꯏꯅ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯂꯩꯔꯤ ꯈꯜꯂꯨꯕ ꯃꯔꯨꯞ ꯑꯅꯤꯃꯛꯅ ꯕꯤꯇ꯭ꯔꯦ ꯇꯧꯕꯤ ꯃꯇꯥꯔꯣꯏ ꯃꯇꯤꯛ ꯆꯥꯗꯕꯩ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯆꯥꯅꯨꯄꯤꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨꯁꯨ ꯐꯣꯟ ꯇꯧꯖꯔꯛꯏ ꯁꯨꯔꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯒ ꯊꯝꯃꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯊꯦꯡꯂꯦꯅꯦ ꯍꯜꯂꯛꯅꯕ ꯇꯧꯔꯣ ꯁꯨꯔꯨꯅ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯑꯩꯅ ꯂꯣꯏꯅ ꯂꯥꯟꯕ ꯇꯥꯍꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗ ꯂꯦꯞꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯁꯦꯜ ꯃꯌꯥꯝꯗꯣ ꯀꯜꯂꯛꯇ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯄꯤꯔꯛꯄ ꯁꯦꯜ ꯃꯌꯥꯝꯗꯣ ꯑꯩ ꯑꯃꯠꯇ ꯂꯧꯅꯤꯡꯗ꯭ꯔꯦ ꯃꯥꯒꯤ ꯀꯝꯄꯅꯤꯗꯨꯁꯨ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯑꯩꯒ ꯃꯥꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯌꯥꯈꯤꯗ꯭ꯔꯣ ꯏꯃꯥ ꯑꯗꯨ ꯌꯥꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯃꯥꯒ ꯍꯟꯖꯤꯟꯅꯔꯒꯦ ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯀꯩꯒꯤꯅꯣ ꯏꯃꯥ ꯇꯥꯝꯅꯥꯁꯦ ꯐꯤꯔꯦꯞꯄꯅ ꯑꯣꯏꯈ꯭ꯔꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯅꯝꯗꯨꯅ ꯂꯩꯈꯤꯕꯗꯣ ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯖꯔꯨꯕꯒꯤꯅꯤ ꯏꯃꯥ ꯑꯁꯔꯥ ꯃꯆꯥꯅꯒꯤ ꯌꯨꯝꯗꯒ ꯂꯩꯇꯅ ꯑꯁꯨꯝꯅ ꯀꯞꯄꯒ ꯋꯥ ꯉꯥꯡꯉꯛꯄꯗ ꯃꯤꯄꯥꯏꯖꯩ ꯏꯕꯦꯝꯃ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯑꯗꯨꯒꯅꯦ ꯏꯃꯥꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯏꯔꯤ ꯏꯃꯥ ꯅꯪꯕꯨꯗꯤ ꯐꯤꯔꯦꯞꯄꯅ ꯍꯦꯟꯅ ꯂꯨꯝꯃꯦ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯏꯃꯥꯅ ꯑꯩ ꯉꯥꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯅꯪ ꯂꯝꯕꯤꯗ ꯊꯣꯛꯑꯒꯅꯦ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯅꯨꯀꯣ ꯊꯝꯃꯣ ꯏꯃꯥ ꯑꯩ ꯀꯅꯥꯝꯇꯅ ꯋꯥ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯁꯨꯔꯣ ꯀꯞꯅ ꯀꯞꯅ ꯐꯣꯟꯗꯣ ꯀꯛꯇꯠꯂꯤ ꯐꯤꯔꯦꯞꯄꯒꯤ ꯅꯝꯕꯔꯗ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯐꯤꯔꯦꯞꯄꯗ ꯗꯨꯀꯥꯟꯗ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯐꯣꯟꯗꯨ ꯇꯥꯝꯅꯥꯒꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯁꯨꯔꯨ ꯑꯣꯏꯔꯝꯕꯗ ꯐꯠ ꯀꯛꯊꯠꯂꯒ ꯄꯣꯀꯦꯠꯇ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯇꯥꯝꯅꯥꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯣꯄꯤꯡ ꯇꯧꯕꯤꯔꯝꯃꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯒꯥꯔꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯒ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯆꯟꯕꯣꯏ ꯆꯟꯗꯕꯣꯏ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯉꯛꯂꯝꯃꯤ ꯆꯥꯛꯈꯨꯝ ꯃꯆꯥꯗꯨꯗ ꯄꯨꯂꯞꯅ ꯊꯝꯂꯝꯂꯒ ꯀꯥꯗ ꯆꯪꯉꯛꯄꯗ ꯇꯥꯝꯅꯥꯗꯨ ꯏꯁꯤ ꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯗꯣꯛꯂꯨꯗ꯭ꯔꯦ ꯉꯁꯥꯏ ꯊꯣꯏꯅ ꯐꯝꯕꯒꯤ ꯂꯩꯍꯧꯕ ꯃꯣꯔꯥ ꯃꯆꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯇꯥꯝꯅꯥꯒꯤ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯌꯦꯡꯂꯒ ꯂꯩꯖꯩ ꯀꯦꯝꯇ ꯍꯦꯛ ꯀꯦꯗꯕ ꯃꯁꯛꯇꯨꯗ ꯑꯗꯨꯛ ꯐꯖꯩ ꯈꯟꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤ ꯇꯥꯝꯅꯥꯅ ꯃꯈꯨꯠ ꯐꯠ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯄꯗ ꯃꯥꯅ ꯇꯞꯅ ꯉꯥꯈꯠꯂꯒ ꯆꯨꯝꯅ ꯑꯃꯨꯛ ꯁꯦꯝꯗꯨꯅ ꯃꯈꯨꯠꯇ ꯊꯝꯕꯤꯔꯝꯃꯤ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯀꯣꯏꯂꯦꯡ ꯂꯦꯡꯉꯤ ꯍꯟ ꯁꯥꯗꯨꯅ ꯐꯤꯔꯦꯞꯄ ꯇꯞꯅ ꯍꯧꯒꯠꯂꯒ ꯃꯈꯣꯡ ꯃꯄꯥꯗꯨꯗ ꯐꯩꯖꯨꯞ ꯃꯇꯦꯛ ꯑꯃ ꯆꯤꯡꯈꯠꯂꯒ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯂꯥꯛꯂꯦ ꯔꯥꯏꯁ ꯀꯨꯀꯔꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯊꯥꯡꯒꯠꯈ꯭ꯔꯦ ꯑꯦꯟꯁꯥꯡꯗꯤ ꯑꯊꯣꯡꯕ ꯂꯩꯔꯛꯂꯕꯅꯤ ꯏꯁꯤꯡ ꯁꯧꯕ ꯉꯥꯏꯕ ꯑꯣꯏꯅ ꯆꯥꯛꯈꯨꯝꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯦ ꯁꯤꯂꯣꯝ ꯌꯥꯝꯅ ꯈꯪꯕ ꯐꯤꯔꯦꯞꯄꯅꯤ ꯅꯨꯄꯥꯅꯤ ꯁ꯭ꯇ꯭ꯔꯦꯠ ꯐꯣꯔꯋꯥꯔꯗꯅꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯁꯨꯛꯍꯩ ꯍꯩꯇꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯣꯏꯗꯦ ꯃꯥꯅ ꯉꯝꯅꯕ ꯍꯩꯅꯕ ꯆꯥꯛꯈꯨꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯆꯥꯛꯁꯨ ꯆꯦꯡ ꯁꯨꯗꯅ ꯃꯨꯟꯈ꯭ꯔꯦ ꯃꯌꯨꯝ ꯂꯣꯝꯗꯒꯤꯅ ꯀꯣꯜ ꯃꯅꯝ ꯃꯅꯝ ꯇꯧꯁꯤꯜꯂꯛꯄꯅꯦ ꯐꯤꯔꯦꯞꯄ ꯇꯥꯝꯅꯥꯁꯨ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯕꯒ ꯇꯨꯃꯤꯟꯅ ꯃꯄꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯃꯅꯤꯡꯂꯣꯝ ꯊꯣꯔꯛꯏ ꯍꯜꯂꯣ ꯄꯥꯕꯨꯡ ꯀꯣꯀꯤꯂꯥꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯖꯣꯏ ꯑꯩꯈꯣꯏꯗ ꯂꯥꯛꯏꯅꯦ ꯊꯕꯛꯀꯤ ꯃꯇꯥꯡꯒꯤꯅꯤ ꯍꯥꯏ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯍꯥꯏ ꯅꯪꯕꯣ ꯄꯥꯕꯨꯡ ꯇꯥꯝꯅꯥꯗꯣ ꯉꯁꯥꯏ ꯃꯁꯥ ꯉꯝꯃꯛꯇꯗꯅ ꯊꯣꯏ ꯀꯧꯕ ꯍꯧꯖꯤꯛꯇ ꯍꯟꯈꯤꯗ ꯉꯥꯏꯔꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯔꯒꯦ
Magi thabaki matangdo hayeng sarasina kara haibiro pabungna phanaba. Ise kayam kanna ngamdriba matomta leibadu nungairomoi adunani. Hoi hoi ipa hairage. Sa isingado khara phasana yenglamo. Masa ngamdradi matomta thanamganuko. Hoi pabung. Phone thamkre. Phirepa sakto pukham amada khaidokre. Aduga ising bottle amaga puduna tamnagi manakta amuk lakle. Morado da chak to thamlaga tamna bo hogdore. Tamna tabro se chak loire. Chakra sathokse. Tamna mamit tapna pangthore. Hagdokpada wa de gyan sattai. Haugalak phami chakluk tu sore. Chakluk tu de yenglaga. Chaksina kana leire ba. Nangna leirira. Leiba natte thongine. Aidi tum tharingeda amta khanghaudredana. Chakse sathogane amuk nungaina tummona tawbani. Tamna suni tana famkre. Fambadusu makhong nama tingthoklaga nama nama subchille. Masaga wai sangdabaga irum lumbadawna suknung nungaiba natre masado. Firepana oina chakto indogi tolei. Tamnana Adoy saruk nang sasaw. Nangi chakluk ama semo puna chaminarase. Sida puna chase ay susarage nang susaw. Tawhidi phati phataba thabak tawgumse phataba mata soining deba. Firepa haiba inkre chakluk ama semuraga muklai. Chakluk ama na morada thamai aduga ama na makhada thamlaga mana leba makhada ngek phamtai. Tamna su makhada phamdoi torokpada ay fa lawruge. Yani lawrano nungaigadrane yani ba chak chaba horo. Firepa chak to ko tharaga chaba hokre. Tamna su makhada amuk kit phamlaga mora ani mama chaduda chak pukhamdo thangatlaga thamkre. Chaba howe. Firepa ensang do pukham machida kitang khak hapthauraga tamna da loina pithorei. Tamna su mohon tawri. Asuk mapuk chawkhraba mana tamna gi damak loina pithorakpado. Nupa si mapuk thanba ngamloi khangi. Adubo mama machado mapuk thanba ngamkhiroi. Mama macha mapuk thalanbana magi daitani haina wazariba matik charaba mapasi ubada nungshibana thumalei. Yam pizaningbra haibo phuknung satkarani. Yamankre. Mi ani gi sak saruk chawa nangna kai yamiba. Chasulo hayang angang mayang kangdanaba. Icha mayang kangadina mapane pizaning mandabai kangini haina kineba. Tamna mamondoi aduga amuk chai. Ensang di khangde chak ti yam haure. Puzari anauba khut yam haikre. Haira moitrana khanmani. Haina ba thongadi haiba taba. Asumna chama chaminna baloikre. Sagum khra taba dusu Firepana sengalei. Kondu madi tamna na ma fenglege haina hogolei. Makhweni na chabagi kondo yene khada puthoklaga fingi. Maningi mai thandabanina Firepana magi phone gi torchlight to kapi. Kon fengba loikre makhut masa hamdokna kre singna. Firepana tamna na chaga daw hidak sing pizai. Aduga tumsin basu ngalli haina morada dang hak phamali tamna do. Adai Firepana pham sembirami. Semba loikre. Firepa masu phamung machida famdaga inu nungaina mamon noklaga hairi. Si oireko mina yung panbagi nungaiba hairise. Ay ngasita khangi. Hauzik khak phangba punsigi khwaidagi su nungaiba tangkak ama haido. Si oira male. Adubo sidai hena nungaiba tangkak su lakini ko. Nang aige.